ꯈꯣꯏꯗꯧꯁꯦ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯅ ꯁꯥꯎꯅꯤꯡꯉꯤ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗꯕ ꯑꯩꯈꯣꯏꯁꯦ ꯃꯤꯔꯦꯝꯅꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯈꯣꯏꯗꯧꯁꯦ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯅ ꯁꯥꯎꯅꯤꯡꯉꯤ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗꯕ ꯑꯩꯈꯣꯏꯁꯦ ꯃꯤꯔꯦꯝꯅꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯅꯨꯄꯤꯅ ꯌꯥꯁꯨ ꯍꯩꯗꯣ ꯅꯁꯛꯁꯨ ꯐꯖꯩꯗꯣ ꯅꯄꯥꯡꯒꯜ ꯀꯜꯂꯤ ꯊꯕꯛꯁꯨ ꯍꯩꯕꯅꯤꯗ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯦ ꯊꯕꯛꯁꯨ ꯍꯩꯇꯦ ꯄꯨꯟꯁꯤꯁꯦ ꯃꯀꯣꯛꯇꯒꯤ ꯁꯣꯏꯈ꯭ꯔꯕꯅꯤꯅꯦ ꯄꯨꯟꯁꯤꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯊꯣꯛꯍꯟꯅꯤꯡꯂꯦ ꯅꯤꯡꯊꯤꯅ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯅꯤꯡꯂꯦ ꯄꯨꯟꯁꯤꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯊꯣꯛꯍꯟꯅꯤꯡꯂꯦ ꯅꯤꯡꯊꯤꯅ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯅꯤꯡꯂꯦ ꯈꯣꯏꯗꯧꯁꯦ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯅ ꯁꯥꯎꯅꯤꯡꯉꯤ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗꯕ ꯑꯩꯈꯣꯏꯁꯦ ꯃꯤꯔꯦꯝꯅꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯦ 누빠나부 아디까리 방가바 가이나부 마이에 망바 호나바라 나타우나들 라이나 부실로 생우 나쁜시도 까리 호나쁘게 예งู ꯑꯩꯒꯤ ꯈꯨꯕꯥꯛ ꯃꯩꯗꯤ ꯐꯈ꯭ꯔꯕꯣꯗꯤ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯐꯪꯖ ꯆꯥꯒꯅꯤ ꯍꯥꯏꯔꯤ 단지 몸폭비 타도이세 석가야 퍼져버기 먼전데 아하하하하 라라라라라라 헐떡새 비리비리 튀는 상황이 ꯂꯥꯏꯔꯤꯛ ꯍꯩꯍꯧꯗꯕ ꯑꯩꯈꯣꯏꯁꯦ ꯃꯤꯔꯦꯝꯅꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯦ 오비래잖아. 호이쿠라. 이가 사이딩이 nga이저를 밉니. 너무 nga이저래다. 포부보라 깨노네 쿠라. 가리시다 부산가드로. ꯆꯅꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯄꯣꯔꯛꯏꯕ ꯒꯥꯔꯤꯁꯤꯗ ꯐꯥꯎꯕ 30 40 ꯗꯦꯕ ꯂꯥꯏꯅ ꯍꯥꯞꯄ ꯆꯟꯒꯅꯤ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯦꯛ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯖꯤꯟꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ ꯀꯨꯡꯒꯨꯞ ꯀꯨꯔꯥꯡꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯕ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ 쿠라 나코이기 람시다가바 아니락 수나 락부 빰드러바자니 아두나 해봐 라잉이시다 로이나 뿌르게 ꯑꯗꯨꯅꯤꯅꯦ 이붕어 ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯕꯁꯦ ꯂꯩꯔꯛ ꯃꯆꯥꯁꯤꯗ ꯒꯥꯔꯤ ꯑꯆꯧꯕ ꯆꯪꯕꯁꯦ ꯌꯥꯒꯗꯧꯕ ꯃꯥꯟꯗꯦ 쿠라 ꯍꯣꯏ ꯁ꯭ꯋꯥꯏꯁꯤꯕꯨ ꯁꯟ ꯒꯥꯔꯤꯒ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯁꯟ ꯒꯥꯔꯤꯒꯤ ꯋꯥꯕꯨꯗꯤ ꯅꯌꯥꯝꯕꯒꯤꯁꯨ ꯂꯩꯗ ꯁꯟ ꯒꯥꯔꯤꯗꯨ ꯍꯣꯟꯗꯣꯛꯂꯒ ꯒꯥꯔꯤꯁꯤꯗ ꯊꯣꯛ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯂꯣꯏꯔꯦꯗꯅ 이붕어의 와지 따ꯕꯗꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗꯗꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯐꯪꯗꯕꯅꯤꯅꯦ
ꯅꯪꯁꯨ ꯀꯣꯛ ꯐꯅꯌꯥꯝꯅ ꯂꯩꯕꯗꯥꯏꯅꯦ ꯅꯪꯁꯨ ꯑꯥꯏꯗꯤꯌꯥ ꯑꯃꯠꯇꯗꯤ ꯄꯨꯊꯣꯔꯛꯎꯗꯅ ꯐꯤꯕꯝꯁꯦ ꯎꯕꯗ ꯀꯣꯛꯀꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦꯗ ꯃꯔꯨꯞ ꯆꯠꯂꯝꯗꯥꯏꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯌꯥꯝꯅ ꯈꯥꯝꯖꯍꯧꯕꯅꯤ ꯃꯪ ꯍꯥ ꯅꯨꯡꯉꯥꯏꯇꯦ ꯆꯠꯄꯤꯈꯤꯅꯨ ꯍꯥꯏꯗꯨꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯏꯉꯩꯁꯤꯗ ꯐꯔ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨꯗ ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯁꯤꯗꯤ ꯍꯥꯏꯅꯔꯨꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯑꯩ ꯁꯣꯛꯑꯕ ꯅꯣꯏ ꯅꯇꯩꯃꯅ ꯂꯣꯏ ꯄꯨꯔꯤꯕꯖꯥꯠꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛꯁꯤ ꯀꯅꯥ ꯇꯧꯍꯟꯅꯤ ꯁꯤꯗꯤ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ ꯇꯧꯔꯤꯁꯤ ꯏꯕꯨꯡꯉꯣ ꯑꯥꯗ ꯂꯥꯛꯏꯕ ꯅꯨꯄꯥꯁꯤ ꯎꯕ꯭ꯔꯥ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯃꯁꯥ ꯃꯎ ꯀꯟꯈ꯭ꯔꯕ ꯃꯤꯅꯤ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯍꯥꯏꯅꯗꯅ ꯂꯥꯏꯕꯛ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯈꯣꯝꯕ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯈꯨꯔꯥ ꯂꯥꯎ ꯅꯪꯉꯣꯟꯗ ꯊꯕꯛ ꯑꯃꯈꯛꯇ ꯇꯧꯕꯤꯌꯨ ꯍꯥꯏꯒꯦꯅ ꯇꯧꯕꯅꯦ ꯅꯪꯅ ꯉꯝꯃꯣꯏꯅ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯩ ꯊꯕꯛꯅꯣ ꯈꯨꯔꯥ ꯍꯦꯔꯥ ꯁꯤꯅꯤꯗ ꯁꯤꯗꯒꯤ ꯂꯥꯛꯏꯕ ꯒꯥꯔꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯐꯧꯕꯣꯠ 30-40ꯃꯨꯛꯇ ꯍꯥꯞꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯏꯝꯐꯥꯜ ꯌꯧꯅ ꯄꯨꯈꯤꯒꯗꯧꯅꯤ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯝꯗꯧꯁꯤꯒꯦ ꯈꯨꯔꯥ ꯀꯌꯥꯕꯨ ꯄꯤ ꯉꯝꯒꯦꯅ ꯑꯝꯇ ꯍꯪꯉꯨꯗꯅ ꯃꯥ ꯃꯁꯥꯕꯨꯗꯤ ꯌꯥꯔꯦ ꯑꯗ ꯏꯕꯨꯡꯉꯣ ꯑꯩꯅ ꯀꯌꯥ ꯀꯝꯗꯧꯁꯤ ꯍꯥꯏꯕ ꯈꯨꯔꯥꯅ ꯊꯣꯡꯕ ꯁꯤꯟꯕꯤꯔꯣ ꯃꯣꯏꯗꯤ ꯚꯥꯞ ꯇꯥꯗꯦ ꯈꯪꯗꯦ ꯍꯥꯏꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯍꯦꯛꯇ ꯍꯥꯏꯌꯨ ꯈꯨꯔꯥ 2,000 ꯄꯤꯔꯣꯅꯦ ꯌꯥꯔꯦ ꯑꯩ ꯊꯕꯛ ꯍꯦꯛꯇ ꯍꯧꯔꯒꯦ ꯌꯥꯗ꯭ꯔꯦ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ ꯏꯕꯨꯡꯉꯣ ꯂꯨꯄꯥ 2,000 ꯂꯧꯅꯤ ꯍꯥꯏꯔꯤꯅꯦ ꯑꯁ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯌꯥꯔꯦ ꯍꯣꯜꯍꯟꯕꯤꯔꯣ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯈꯣꯝꯕ ꯌꯥꯔꯦ ꯆꯠꯂꯣ ꯊꯕꯛ ꯍꯧꯔꯣ ꯌꯦꯡꯉꯣꯏ ꯈꯨꯔꯥꯒꯤ ꯁꯟ ꯒꯥꯔꯤ ꯂꯩꯕꯗꯣ ꯃꯗꯨꯗ ꯍꯥꯞꯄꯒ ꯆꯤꯡꯊꯣꯛꯑꯁꯤ ꯃꯗꯨꯅ ꯐꯔꯅꯤ ꯐꯔꯦꯅꯦ ꯐꯧꯗꯤ ꯈꯨꯔꯥ ꯍꯣꯏ ꯁꯪꯒꯣꯏꯗ ꯄꯩꯗꯨꯔꯣ ꯑꯣ ꯃꯗꯨꯗ ꯄꯩꯔꯤꯕꯗꯨꯅꯤ ꯑꯁꯤꯗ ꯍꯥꯞꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯤ ꯐꯔꯦꯅꯦ ꯁꯟ ꯒꯥꯔꯤꯗꯤ ꯈꯨꯔꯥ ꯑꯁꯣꯝꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯍꯧꯕꯗꯨꯔꯣ ꯑꯗꯨꯗ ꯂꯩꯍꯧꯕꯗꯣ ꯑꯗꯨꯅꯤ ꯐꯔꯦꯅꯦ ꯈꯨꯔꯥ ꯅꯪ ꯈꯔ ꯊꯨꯔꯛꯎꯀꯣ ꯌꯥꯅꯤ ꯈꯨꯔꯥ ꯌꯥꯔꯦ 이모 감시 Tâm tàu hay nó khoan cái số là cái này
ꯂꯣꯏꯔꯅꯤ ꯈꯨꯔꯥ ꯇꯥꯔꯣꯏꯗ꯭ꯔꯣ ꯁꯤꯕꯣ ꯂꯣꯏꯔꯕꯅꯤꯅ ꯄꯩꯁꯥꯗꯣ ꯄꯤꯕꯤꯔꯣꯅꯦ 이붕어 리싱 ꯑꯃ ꯆꯥꯝꯃꯉꯥꯗꯪꯗꯤ ꯀꯃꯥꯏꯅ ꯇꯧꯕ 스퀘어 ꯀꯣ 시시나 솜 나간다 쫑빠 마tamda 마이너스 마이너스 kay 온그러니 플러스 맞다브라 어떻게 divided by minus x square 거 이붕어 그게 때마 ngasi itai manangonda wamta haiki taramakti hendi haibabu imung manungdadi kaisu saukhatpa ngamde chabadi kallido subinabadi nathanta itai mana nangi na taw yengba ngamdre 이때 mana si phai habado dum tawbiyo ai khata sunateda khungi ayamba nupi nupa sing loina yauri sidi tema makoina surido NRGS haidone jokat paidragadi kaisu kanaroi tema haima adudi kanadagi lawdoriba kungi pradhandagi logadawne adu mana upibirakkadrane namganba la ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯈꯥꯇꯣꯟ hey lamganba nakhoi hantak metric thagadoribani khara kan honani hotpo honarabdine mahi adum chabanida ꯍꯣꯏ ꯍꯣꯠꯅꯖꯒꯦ ꯈꯥꯇꯣꯟ ꯈꯥꯇꯣꯟ ꯑꯩꯕꯨ ꯀꯟꯅ ꯍꯣꯠꯅꯕꯤꯕꯒꯤ ꯑꯩꯗꯤ ꯔꯦꯡ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯜꯂꯦ ꯑꯗꯨꯒ ꯊꯥꯖꯗꯤ ꯄꯥꯁꯇꯪ ꯇꯧꯅꯤ ꯈꯥꯇꯣꯟ ꯏꯁ ꯍꯩꯕꯤꯔꯦꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇꯣ ꯂꯥꯏꯔꯤꯛ ꯑꯍꯩꯕ ꯃꯌꯥꯝ ꯌꯥꯎꯕꯩꯅꯦ ꯂꯥꯛꯑꯣ ꯆꯥꯛ ꯊꯤꯗꯣꯛꯑꯝꯃꯒꯦ ꯍꯣꯏ tema lamnganba nangsu ngaside akhoi chak chakhrasiko ꯍꯣꯏ ꯌꯥꯅꯤ ꯃꯃꯥ ꯆꯥꯛꯄꯨꯗꯤ ꯆꯥꯔꯦꯕꯨ ꯍꯤꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯕ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯒꯤꯅꯤ ꯄꯨꯛꯀꯤ ꯁꯥꯏꯖꯇꯣ ꯈꯪꯖꯔꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯏꯃꯥ ꯀꯩ ꯍꯤꯟꯖꯥꯡꯅꯣ hawai thongi asaina loirabani ꯇꯤꯟꯕꯨ ꯆꯨꯡꯉꯦ lao chak thiramage ado lamganba nangyumdo hote honai ko ꯍꯣꯏ ꯍꯣꯠꯅꯩ ꯈꯥꯇꯣꯟ ado akhoi laik se chakcha to gyan tan phajan tawum pharani ne ko chan cha thorosra ꯌꯥꯏ ꯈꯥꯇꯣꯟ la chan cha thorosla la lao la ꯈꯥꯇꯣꯟ ꯆꯥꯛꯁꯤ ꯐꯖꯅ ꯈꯤꯜꯂꯦ 뭐세 지금 보세 신우네 자 돼야 돼봐 가봐 이마 이장 서럽디 charo aigidi chapuda lehowe haima kaidori ibungo nangna loina hapchala adia tema ngasidi ai kya chaningdi yare kaidoragi loi haptora idubo Jorna haima nangsu charodana ꯆꯥꯛꯆꯥꯕꯨꯗꯣ ꯑꯝꯇꯕꯨꯗꯤ ꯌꯥꯔꯣꯏ ꯑꯩ ꯉꯥꯏꯔꯝꯃꯒꯦꯀꯣ charo ꯀꯩꯗꯧꯔꯤ ꯏꯇꯥꯎ ꯋꯥ ꯉꯝꯇ ꯉꯥꯡꯗꯨꯅ ꯑꯗꯨꯝ ꯎꯪ ꯂꯩꯗꯨꯕꯣ ꯀꯔꯤ ꯉꯥꯡꯗꯣꯏꯅꯣꯗ ꯏꯇꯥꯎ ꯉꯥꯡꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯃꯝꯅꯦ ꯑꯁ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯅꯪꯅ ꯃꯊꯥ ꯁꯥꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯗꯤ ꯅꯁꯥ ꯕꯤꯌꯦꯅꯤ ꯀꯩꯅꯣꯝ ꯇꯧꯔꯒ ꯑꯗꯨꯝ ꯍꯤꯡꯅꯕ ꯍꯣꯠꯅꯈꯤꯕ ꯌꯥꯏ
ꯑꯩꯈꯣꯏꯗꯤꯅꯦ ꯂꯥꯏꯔꯤꯛ ꯃꯆꯦꯠ ꯐꯥꯎ ꯍꯩꯍꯧ ꯄꯣꯟꯇꯦ ꯁꯛ ꯍꯥꯏꯔ ꯅꯨꯄꯤꯅ ꯈꯪꯕ ꯁꯛꯇꯥꯅꯤ ꯑꯗꯨꯐꯥꯎꯗꯅꯦ ꯑꯩꯈꯣꯏꯗꯤꯅꯦ ꯀꯔꯤꯝꯇ ꯃꯊꯥ ꯁꯥꯕꯤꯗꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨ ꯏꯇꯥꯎ ꯃꯊꯥ ꯁꯥꯕ ꯐꯅꯕ ꯍꯤꯗꯥꯛ ꯑꯃ ꯇꯥꯛꯄꯤꯒꯦ ꯏꯇꯥꯎ ꯅꯪ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣ ꯑꯁꯦꯡꯕꯗꯤ ꯊꯤꯖꯤꯜꯂꯣ ꯍꯥꯏꯒꯨꯝꯕꯗꯅꯦ ꯏꯇꯥꯎ ꯄ꯭ꯔꯙꯥꯟꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯁꯦ ꯂꯧꯒꯦꯒ ꯂꯧꯁꯤꯜꯂꯣ ꯑꯗꯨꯗꯤ ꯃꯊꯥꯒ ꯁꯨꯡꯁꯥ ꯁꯥꯔꯔꯣꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯅ ꯏꯇꯥꯎ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅ ꯈꯪꯉꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯚꯥꯕ ꯇꯥꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯊꯝꯕꯥꯜꯅ ꯅꯪꯉꯣꯟꯗ ꯃꯤꯠꯌꯦꯡꯁꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯁꯤꯗꯤ ꯏꯇꯥꯎ ꯃꯤꯠꯌꯦꯡꯗꯨꯗ ꯅꯠꯇꯦꯅꯦ ꯃꯆꯤꯟꯗꯨꯁꯨ ꯌꯥꯎꯔꯤꯃꯤꯅꯦ ꯅꯍꯥꯟ ꯕꯤꯅꯥ ꯁꯈꯤꯅ ꯀꯔꯤ ꯀꯩꯅꯣ ꯊꯝꯕꯥꯜꯅ ꯍꯥꯏꯔꯦꯅ ꯋꯥ ꯃꯌꯥꯝꯁꯨ ꯂꯩ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯠꯇꯕꯒꯤ ꯋꯥꯅꯦ ꯀꯔꯤ ꯍꯥꯏꯅ ꯇꯝꯃꯤꯅꯣ ꯏꯇꯥꯎ ꯑꯣ ꯇꯥ ꯂꯥꯛꯄꯇꯤꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯏ ꯂꯩꯀꯥꯏ ꯑꯝꯇꯗ ꯂꯩꯃꯤꯟꯅꯔꯒ ꯅꯣꯡꯇꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯕꯤꯗꯦ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯃꯥꯅ ꯑꯃꯨꯛꯇꯪ ꯀꯧꯔꯛꯑꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯒꯦꯒꯥꯅ ꯈꯟꯗꯅ ꯍꯟꯅ ꯍꯟꯅ ꯌꯦꯡꯕꯗ ꯉꯛꯁꯝ ꯃꯔꯤ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯛꯏꯅꯤꯅꯦ ꯑꯣ ꯑꯩꯈꯣꯏꯗꯒꯗꯤ ꯑꯗꯨꯝꯕꯗꯨ ꯊꯣꯛꯄꯖꯥ ꯅꯠꯇ꯭ꯔꯦꯗ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯃꯗꯤ ꯐꯝꯖꯥ ꯆꯥꯔꯒ ꯍꯤꯡꯕ ꯌꯥꯕ ꯄꯨꯟꯁꯤꯅꯤ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯉꯨꯕꯗꯗꯤ ꯐꯝꯖꯥ ꯆꯥꯎꯋꯦꯕ ꯂꯩꯌꯦꯗꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯛꯈ꯭ꯔꯖꯥꯠꯅꯤ ꯑꯣ ꯑꯆꯪꯕ ꯃꯤꯒꯤ ꯋꯥ ꯉꯥꯡꯅꯕꯗꯣ ꯆꯨꯝꯃꯤꯅꯦ ꯇꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯦ ꯇꯝꯐꯥ ꯅꯈꯣꯏ ꯏꯁꯤꯡꯁꯨ ꯑꯈꯥꯛ ꯁꯣꯛꯏ ꯏꯕꯦꯝꯃ ꯑꯌꯨꯛ ꯍꯥꯏꯕ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯈꯥꯛꯇꯦ ꯑꯁꯨꯛ ꯆꯥꯎꯕ ꯄꯨꯈ꯭ꯔꯤꯁꯤ ꯅꯈꯣꯏꯅ ꯁꯣꯛꯄꯗ ꯈ꯭ꯔꯥꯛ ꯈ꯭ꯔꯥꯛ ꯀꯪꯗꯣꯔꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯨꯡꯇꯤꯒꯤ ꯅꯣꯏꯅ ꯌꯦꯡꯕꯤꯅꯕ ꯍꯥꯏꯗꯅꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯛꯏꯕ ꯑꯩ ꯌꯥꯎꯏ 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 ꯄꯥꯏꯕ ꯇꯥꯁꯤ ꯑꯥꯊ꯭ꯔꯝ ꯌꯥꯎꯏ ꯉꯥꯏꯈꯣ ꯅꯪꯅ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯅꯨꯡꯇꯤꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤꯁꯤ ꯅꯈꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄꯁꯤ ꯌꯦꯡꯅꯕ ꯐꯝꯃꯤꯅꯤ ꯁꯤꯅꯤꯅꯦ ꯅꯠꯄꯨ ꯅꯠꯇ꯭ꯔꯣ ꯑꯗ ꯂꯨꯔꯤꯗꯤ ꯌꯦꯡꯍꯟꯅꯤꯡꯕ ꯃꯤꯅꯗꯤ ꯌꯦꯡꯍꯦ ꯌꯦꯡꯉꯛꯇꯕ ꯑꯗꯨꯅ ꯁꯣꯝꯗ ꯁꯥꯎꯅꯕꯒꯁꯨ ꯌꯥꯎꯔꯄꯣꯠꯅꯤ ꯌꯦꯡꯉꯛꯈꯤꯅꯤꯗ ꯋꯥꯔꯨꯅꯨꯗ ꯇꯔꯥ ꯐꯥꯎꯅꯗ ꯇꯧꯔꯤꯅꯦ ꯍꯥꯏꯅꯕ ꯂꯩꯕꯅꯦ ꯍꯣꯠꯅꯕꯗ ꯂꯦꯞꯀꯅꯨ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤꯅꯦ ꯃꯃꯩꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯅ ꯉꯥꯎꯔꯦ ꯑꯩꯗꯤ ꯆꯨꯝꯃꯜꯂꯦ ꯑꯩ ꯑꯗꯩꯁꯤ ꯇꯥꯃꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯃꯥꯏꯁꯤ ꯇꯣꯂꯣꯞ ꯐꯪꯖꯥꯠꯂꯣ ꯐꯖꯔꯦꯅꯦ ꯉꯁꯤꯗꯤ ꯃꯥꯒꯤꯁꯨ ꯈꯣꯡꯃꯥꯅ ꯁꯨꯝ ꯇꯧꯁꯤꯟꯈꯤꯗꯣꯔꯦ ꯇꯨꯒꯤꯅꯦ ꯁꯤ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯣꯏ ꯁꯣꯝ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯂꯥꯛꯁꯤꯁꯣ ꯆꯠꯁꯣ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯃꯤ ꯎꯇꯥꯔꯦꯅꯦ ꯇꯥꯃꯣ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯁꯣꯛꯄ꯭ꯔꯣ ꯍꯣꯏ ꯑꯁꯣꯛꯄꯟꯒ ꯂꯥꯏꯔꯤꯉꯣ ꯑꯩ ꯇꯨꯂꯣꯞꯇꯤ ꯀꯔꯝ ꯍꯥꯞꯄꯤꯒꯦ ꯄꯨꯟꯅ ꯂꯨꯄꯥ 5,000ꯒ 1,900ꯅꯤꯅꯦ ꯅꯣꯏ ꯆꯥꯟꯁ ꯂꯧꯔꯒꯗꯤ ꯆꯠꯈꯤꯅꯨꯀꯣ ꯑꯁ ꯏꯇꯥꯎ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯔꯒ ꯑꯩꯈꯣꯏꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯣꯔꯦꯅꯦ ꯏꯇꯥꯎ ꯁꯤ ꯍꯟꯖꯤ ꯌꯨ ꯉꯥꯎꯔꯁꯨꯅꯦ ꯄꯩꯁꯥꯗꯩꯗꯤ ꯉꯥꯎꯗꯦꯀꯣ ꯄꯩꯁꯥꯗꯤ ꯉꯥꯎꯔꯣꯏ ꯄꯩꯁꯥꯗꯤ ꯐꯖꯅ ꯀꯧꯈ꯭ꯔꯖꯥꯠꯅꯤ ꯁꯦ ꯂꯨꯄꯥ 5,000ꯒ 1,900ꯅꯦꯕꯀꯣ ꯁꯤ ꯀꯔꯤꯝꯇ ꯋꯥꯠꯄ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯅꯝꯕꯒꯤ ꯁꯛꯇꯝꯗꯣ ꯎꯕꯗꯕ ꯑꯩ ꯀꯤꯖꯩꯌꯦꯕ ꯊꯥꯖꯗ꯭ꯔꯒꯅꯦ ꯅꯃꯥꯡꯗ ꯊꯤꯕꯤꯒꯦ ꯌꯦꯡꯉꯨꯀꯣ 500 1,000 1,500 2,000 3,000 ꯌꯥꯔꯦ ꯇꯥꯃꯣ ꯇꯥꯃꯣꯁꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯖꯒꯦꯀꯣ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯗ ꯍꯌꯦꯡ ꯑꯃꯨꯛ ꯇꯥꯏꯔꯛꯇꯅꯕꯅꯦ ꯀꯗꯥꯏ ꯄꯩꯁꯥꯗꯣ ꯄꯤꯔꯛꯑꯣ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯇꯝꯐꯥꯗ ꯄꯥꯏꯍꯟꯈ꯭ꯔꯁꯦꯕ ꯍꯥ ꯀꯩꯕ ꯄꯩꯁꯥꯗꯣ ꯇꯝꯐꯥꯗ ꯄꯥꯏꯍꯟꯈ꯭ꯔꯁꯦ ꯍꯥꯏꯕ ꯏꯆꯟꯅꯨꯄꯤꯗ ꯄꯥꯏꯍꯜꯂꯒꯦꯕ ꯍꯣꯏ ꯇꯥꯃꯣ ꯑꯣ ꯑꯩꯗꯤ ꯅꯪꯅ ꯍꯦꯟ ꯆꯤꯡꯅꯈ꯭ꯔꯦ ꯇꯥꯆꯣ ꯋꯥꯔꯤ ꯌꯥꯝ ꯉꯥꯡꯅꯨꯀꯣ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥ ꯅꯠꯇ꯭ꯔꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯅꯆꯟꯅꯨꯄꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ ꯂꯩꯁꯥꯕꯤ 이전부 그날 레샤비 네티 하이바 네티 이전부 그날 레샤비 네티 하이노바 맞았도 행운다 따오 행운다 세가이게 야래 윰다 ꯆꯠꯁꯤꯜꯂꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁ ꯋꯥꯏ ꯃꯁꯤ ꯑꯍꯟꯁꯤꯕꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯇꯥꯂꯥꯛꯄꯇꯤ ꯄꯥꯈꯣꯡꯉꯩ ꯀꯩꯋꯩ ꯇꯧꯕ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯁꯥꯎꯒꯗ꯭ꯔꯣ ꯍꯪꯉꯨ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯏ ꯍꯥꯏꯁꯦ ꯁꯤꯒꯤ ꯑꯥꯊ꯭ꯔ ꯀꯩꯅꯣ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯩ ꯍꯥꯏꯕꯗꯤ ꯊꯝꯕꯥꯜ ꯇꯨꯝꯃꯝꯃꯒꯗꯤ ꯀꯔꯤꯝꯇ ꯚꯥꯞ ꯇꯥꯔꯝꯗꯕꯁꯨ ꯌꯥꯔꯕꯅꯤ
ꯇꯨꯝꯃꯝꯗꯕꯅ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯐꯤꯕꯝꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯇꯥꯂꯥꯛꯄꯗꯤ ꯅꯇꯣꯝꯇ ꯑꯣꯏꯔꯝꯃꯣꯏ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯐꯤꯕꯝ ꯆꯥꯗ꯭ꯔꯤꯕꯁꯦ ꯐꯤꯕꯝ ꯆꯥꯗꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯉꯥꯛꯇꯔꯣ ꯃꯤ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯃꯥꯅꯤ ꯇꯥꯂꯥꯛꯄꯗꯤ ꯅꯁꯥ ꯅꯎ ꯐꯩ ꯅꯄꯥꯡꯒꯜ ꯀꯜꯂꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯪꯒꯤ ꯋꯥꯈꯜꯁꯨ ꯃꯌꯥꯝꯗꯒꯤ ꯇꯣꯡꯉꯥꯜꯂꯦ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯅꯇꯣꯝꯇ ꯈꯛ ꯆꯠꯄ ꯌꯥꯗꯕꯅꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯕꯨ ꯃꯤꯔꯥꯏꯕꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯄꯥꯞ ꯄꯨꯒꯅꯤ ꯅꯣꯡꯃ ꯅꯪ ꯁꯣꯏꯗꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯈꯤꯅꯤ ꯊꯦꯡꯈ꯭ꯔꯅꯤ ꯑꯩ ꯄꯥꯏꯕꯤꯔꯛꯑꯒꯦ ꯆꯠꯁꯤ ꯂꯥꯛꯑꯣ Kamay tutuno hamni. As, karino mi? Last day di hang sa ngay habane. Adubo kayano? Yam di ba? Tatri ang hikatani. Mana po yung mga kay. As, adubo yung masempam dupo ay bukaray di law ludoy no ba? Ima, ay di mo tuwa kay ni. Nanti ay mo katama kay ra. Wait to. Ay isip ko to. Kailangan taja. Kay kanino? Ha? Di mo kailangan. 타자기 바이카기 폼 필업 또 봐. 항진 라스트 데이. 또 Masabu kaya ano ito Katuan. Yam mo ba? Pasakre hikatani. aray ba mida budi ka shuna dira. Ako'y na leita ba sita wakan ka na ramjan. Yam mo do di. Ay nagta mo si Togi. Kariya? Namunta ka na wala kaya? Ha? Ano na pasar ka no? Hanggang di hanggang mo na tumili ka na ba? Sino like itong susunod? Chalo, ay patulog chalo. Chalo chalo. Itay masu thaba amta nga ta chalo kiki ko. Hoy tim. Hoje que tone. Ibu ta sa boyu no sirane. ngasi tabak tharabra tada moirang them sanagi macha nupa handugi luhongbodo ngasini aduda kunja ayambasu moi luhongbo chanagani aidana ngasi di kitang ngan suti thadok sarma bani bungo fare fare tada hayendagi dine tadana yam kakachbad lapati habdo masu tabak yahonbiro magi su jo karchema bane nungai jare dei bungo mahi phangani bungo soidana mahi phangani adugane tada aina mabu tabak yahondoise तादना हाइबा ngata ki wala tiko matai malai mando magi kaluru bale as karmain dong sidi phana sungangi phana susai karim hande ne sa bunga nayam bahana haide haini karigumba heng phatanung da tholab de haiba election ai re kitang ai sile election ge lo pumsai chai ni pungkai kai ni koi bunga ihe ai loina bhabta yin tada election ga siga mari sile ne ne हेन दम फरी बनी ने आईगी मी मसिंग हिंगना मनुनी कानादा बदा तादने थवा यावसलुंदा अदुई सरुक ने आईगी युमसे मचु अनु अमता खाइतो बखलो करिनो सुक फजरी बे युम सिबो अनु मचु ममु हाइने हाइदु सिबो करिगिनो ने इबुंगो तादने दि फजै हाइबिरिबा आइना दि पेन पेद्रिबा लौथोम दाइबा तबसे युम खंगदे अमा खंगदे अनो अपे मसु खरदी ताइने देना ओ आई भाव तारे आई ज्ञान तारे हाय तोलेन खोंबा नंग थेंनो बे याम नुंगाइ रे यंगोय आई ngasi नुंगाइ बो पॉम तमगे लाइनि नोइना तैमति अखोय तैमदि अवालुम तासनागी मचानुपा लुहंग यावनि जखिबन आई सुमदुगी लुहंगबदो यावगदमनि ने हे अदुदा नुंगाइ बो पावसिन नंगोन द तमनिंग मन खदना हानना आई लाइनि ने कोइ पाउनु खुरा
ꯌꯦꯡꯉꯣꯏ ꯑꯁꯦ ꯅꯣꯏ ꯈꯨꯟꯁꯤꯒꯤ ꯂꯝꯕꯤ ꯅꯥꯅꯅꯕ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯕꯛ ꯁꯨꯔꯤꯗꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯀꯔꯤ ꯅꯣꯏꯒꯤ NREGS ꯍꯥꯏꯕꯔ ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯤꯁꯤ ꯎꯕꯁꯤꯗ ꯈꯨꯔꯥꯅ ꯄ꯭ꯔꯙꯥꯟꯗ ꯀꯟꯅ ꯇꯛꯅꯕꯗꯒꯤ ꯍꯥꯏꯕ ꯅꯣꯏ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯌꯥꯔꯅꯤ ꯅꯣꯏꯒꯤ ꯖꯣꯕ ꯀꯥꯔꯗ ꯁꯥꯔꯕꯅꯤ ꯍꯌꯦꯡꯗꯒꯤ ꯉꯟꯇꯥ ꯂꯥꯛꯎꯀꯣ ꯄꯥꯎꯁꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏ ꯈꯨꯔꯥ ꯑꯗꯣ ꯈꯨꯔꯥ ꯍꯣꯠꯅꯕꯤꯕ ꯋꯥꯐꯝ ꯑꯃꯈꯛꯇꯒ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏ ꯊꯥꯖꯃꯥꯟꯕꯤꯒꯤ ꯄꯩꯈꯥꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯅꯕ ꯑꯁꯥꯕ ꯁꯦꯟ ꯈꯔꯗꯪ ꯆꯤꯜꯂꯤꯌꯦ ꯈꯨꯔꯥ ꯍꯪꯆꯤꯠꯀꯨꯝꯕ ꯍꯥꯟꯅ ꯈꯔꯗꯪ ꯈꯨꯔꯥꯅ ꯎꯄꯥꯏ ꯑꯝꯇ ꯇꯧꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ ꯄꯩꯁꯥꯕꯨ ꯀꯌꯥꯃꯨꯛꯅꯣꯅꯦ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦꯗ ꯂꯨꯄꯥ 350ꯃꯨꯛꯇꯅꯤ ꯏꯔꯥ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯍꯪꯆꯤꯠ ꯉꯥꯏꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯄꯥꯏꯍꯧꯔꯣꯁꯦ ꯅꯪ ꯊꯕꯛ ꯁꯨꯕ ꯌꯥꯎꯗꯧꯔꯕꯅꯤ ꯅꯪꯒꯤ ꯈꯨꯠꯁꯨꯃꯟꯗꯒꯤ ꯍꯌꯦꯡ ꯀꯣꯟꯅ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯇꯧꯅꯔꯕꯁꯨ ꯌꯥꯏꯗꯅ ꯌꯥꯏ ꯈꯨꯔꯥ ꯁꯦ ꯂꯨꯄꯥ 2,000 ꯈꯛꯁꯦ ꯍꯥꯟꯅ ꯄꯥꯏꯍꯧꯔꯣ ꯀꯣꯟꯅ ꯅꯪꯒꯤ ꯍꯤꯁꯥꯞꯇꯒꯤ ꯀꯛꯅꯔꯁꯤ ꯌꯥꯅꯤ ꯈꯨꯔꯥ ꯁꯤ ꯍꯧꯖꯤꯛ ꯄꯥꯏꯁꯤꯜꯂꯨ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨꯗꯪ ꯄꯤꯕꯤꯔꯝꯃꯣ 이해ꯊꯕꯛ ꯁꯨꯕꯁꯨ ꯍꯧꯗ꯭ꯔꯤꯕꯅꯤꯅ ꯁꯤ ꯑꯔꯦꯝꯕ ꯄꯩꯁꯥꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯦꯟꯅꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯤꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯐꯤ ꯅꯨꯡ ꯊꯤꯕꯩꯁꯨ ꯑꯣꯏꯅꯔꯣ ꯅꯪ ꯊꯕꯛ ꯁꯨꯗꯧꯔꯤꯃꯤꯅꯦ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯠ ꯐꯥꯔ ꯆꯥꯔ ꯅꯪ ꯊꯕꯛ ꯁꯨꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯁꯤ ꯄꯥꯏꯁꯤꯜꯂꯨꯅꯦ ꯁꯤ ꯄꯥꯏꯁꯤꯜꯂꯨ ꯑꯗꯨꯗꯤ ꯈꯨꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯈꯨꯔꯥ ꯈꯨꯔꯥ ꯆꯠꯂꯦ ꯌꯥꯅꯤ ꯈꯨꯔꯥ ꯊꯥꯖꯧ Khaton, ꯑꯩ ꯊꯣꯛꯂꯛ ꯂꯥꯎꯔ ꯅꯪꯕꯣ kay hay Khaton. ꯁꯤꯔꯨꯕ ꯄꯩꯁꯥꯁꯦ ꯅꯪ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯄꯩꯁꯥ ꯂꯩꯇꯦꯗ Khaton, si pisa si kay dino. ꯂꯣꯏꯅ ꯄꯤꯔꯝꯃꯤꯕꯅꯤ ꯀꯩꯅꯣ ꯃꯥꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯉꯥꯛꯇꯅꯤꯅꯦ ꯉꯁꯤꯅ ꯂꯥꯏꯗꯣ ꯈꯨꯔꯥ ꯆꯥꯎꯅ ꯁꯥꯔ ꯂꯥꯛꯑꯦꯗꯅ ꯃꯥꯅ ꯄꯤꯔꯝꯃꯤꯅꯤ Khaton, nang hay do ay ba amta tadre. ꯇꯥꯔꯣꯏ ꯑꯉꯥꯡ ꯚꯥꯞ ꯇꯥꯔꯣꯏ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯪꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯇꯣ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯑꯗꯨꯒ ꯀꯀꯥ ꯏꯟꯖꯥꯡ ꯑꯍꯧꯕ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ ꯀꯀꯥ ꯐꯨꯔꯤꯠ ꯑꯃ ꯂꯨꯈꯨꯝ ꯌꯥꯜꯂꯦ ꯍꯧꯕꯅꯦ ꯑꯝꯇ ꯂꯧꯔꯨꯁꯤ Khaton. Khaton si, ꯅꯪ ꯅꯊꯟ ꯂꯩꯕ ꯀꯤꯕ꯭ꯔꯣ ki di da Khaton. ꯐꯖ ꯂꯩꯔꯝꯃꯨ ꯀꯅꯥꯝ ꯂꯩꯇꯕꯅꯤ ꯌꯨꯝ ꯁꯪꯉꯝꯃꯨꯀꯣ Hoy Khaton. ꯐꯠ ꯂꯥꯛꯀꯅꯤ La 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 la. ꯉꯁꯤꯗꯤ ꯑꯉꯥꯡꯁꯦ ꯃꯌꯥ ꯌꯥꯝ ꯈꯤꯒꯠꯂꯤꯗ ꯅꯍꯥꯟꯈꯩꯗꯤ ꯅꯪꯕꯨ ꯄꯦꯔ ꯌꯥꯝ ꯂꯩꯗꯥꯏꯅꯦ Aduy maram khanningbro. Ay ku Khaton ang arang di form fill up tong no pisa piri. Hojik di bekha thaba yarani adugi harauri ni. Kalak pro. ꯄꯔꯤꯈꯥꯗꯣ ꯈꯛꯇꯔꯣ ꯅꯪ ꯈꯜꯂꯤꯁꯦ ꯑꯇꯩ ꯑꯇꯩꯗꯤ ꯀꯩꯝꯇ ꯈꯟꯗꯕꯩ ꯃꯑꯣꯡꯅꯤꯅꯦ Atay kari mu khalo haino. Lairik tamaga bekha thaba phangdadi kana nungai duino. ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯅꯪ ꯀꯩꯝꯇ ꯈꯟꯗꯕ꯭ꯔꯥ ꯊꯥꯖ Khalina nangni nabungna pau phaba khunjigi ibung amani na. Aina haringai su adum yaidudi. ꯑꯦ ꯑꯗꯨꯅ ꯂꯣꯏꯔꯕꯣ Loide. Atay kay haidok lege. Haima kaidorage. ꯅꯪ ꯁꯤꯗꯩ ꯈꯣꯡ ꯆꯠꯈ꯭ꯔꯣ Adubu kaidorage ba. ꯑꯩꯅ ꯈꯜꯂꯤꯁꯤꯒꯅꯦ ꯅꯪ ꯈꯜꯂꯤꯗꯨ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯍꯪꯕ꯭ꯔꯣ Nangna kari khalige talangan ba. ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯇꯥꯂꯝꯉꯥꯟꯕ ꯁꯤꯖꯤꯟꯅꯔꯝꯗꯥꯏ ꯃꯇꯝꯗꯗꯤ ꯇꯥꯂꯝꯉꯥꯟꯕ ꯁꯣꯔꯐꯥꯎ ꯍꯣꯜꯂꯣꯏꯅꯦ Ado. Ay kay haino talangan ba. ꯅꯔꯤ ꯂꯩꯔꯗꯤ ꯍꯥꯏꯔꯣꯗꯅ ꯇꯥꯂꯝꯉꯥꯟꯕ ꯑꯩ ꯅꯪꯕు ꯅꯨꯡꯁꯤ Haima. Adugi oire. Ngasai makai adu kuithok na ngangi duba. Oi bungo. Nachandi angang yam ujariye. Nungsine bagi matam yam masari. ꯑꯣ ꯑꯗꯨꯅꯕꯨ ꯅꯪ ꯈꯣꯡꯅ ꯆꯠꯂꯝꯃꯣꯅ ꯍꯥꯏꯁꯤꯅꯤ Talangan ba. Nang sima. Adam thamoi kali du kai gino. Sarba nung samak sida. Ay bu khona chakro haijibo. Talangan ba yingma ngangodraba. Phai. Ay chake ko. Masak sig khangi na. ꯌꯦꯡꯉꯨꯅꯦ
수도로 뿌라 힘짜버니까 이봉아 타박시 얌 더우는 로이니까 하 로이도레 따다 로라리 그이노 이봉아 아이니 잉ꯕꯗꯤ 이봉아 또렌 콤니 수리비시데 잉ꯕ니 이봉아 잉 누구라 잉노 그이노레 따다 아이수 락버티지 예벌리네 보트 마망다 타박시 로이선지 하르디네 미잉 나잉도 까투까란 떠우고 좀나 좀 잉 따다 호이다 mayam punama aigi di nusijaraba kunjang altani awana tibi yate thabak si mapung phan helo chalabati akoi punama ki mai oidori bani thabak si heklo sabal bituda thawai yauna sugo bituda mana chauna tigadori bani ha dada mayam gi chana thalabati kamai taw ai bungo tan samne kari aho tum loin porani loin ready de thamjar phare Laiman, nang biyang wara bra. Wadi da tada pradhan. Ang awi siti. Pradhan di yaw dra bisu. Tada ita koro su yaw di bu. Nang adi ay bu yam na siran na thalam su yay. Ado ay na wanda ladi lagi da bu. Nang na rai bu tira ko da. Ay su yang mai kiti. Haujik su ay nangin na tengyam pang ni. 이봉어부 가 람사바기 미팅 아마 뿡 따라다 레이 하이두부 마tam 시부 땡드리브로 호이 땡이다 산나바 따로시 라이만 아이 잘루키기고 베마 난 되동는 와이다부 칼루누다 푼시 하이브시디 시 ngakdani nangna hena khangi dungai ina kaira khunba nungai yai phaba wata padaba mayam sigi achaurum kaba miyeng kayama nam tata ꯄꯨꯝꯅꯃꯛꯇꯨ ꯅꯪ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯈꯨꯔꯥ ꯑꯩ ꯚꯥꯞ ꯇꯥꯖꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦꯗ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯃꯕꯅꯤꯅ ꯈꯥꯡꯕ ꯇꯥꯕꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯅ ꯊꯛꯅꯕꯁꯨ ꯌꯧꯔꯛꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯆꯥ ꯅꯨꯡ ꯊꯛꯄ ꯂꯣꯏꯔꯒ ꯊꯕꯛ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯕꯤꯌꯣ Porabo. Oi mai me cha taki se sala hai. Dada, cha taki se. Say. Kaino, mina haraw na piraga, lausalusi. Onthong na yam na hapida. Mina ne, mijang mikay na yan na saunarani ko. Tia, sabom thok te da. Mida yenga pibani kaino. Say.
ꯂꯧꯔꯣ ꯏꯅꯥꯎꯗꯤ ꯒ꯭ꯌꯥꯟꯕꯨ ꯌꯥꯝꯅ ꯇꯥꯏꯅꯦ 이제 그놈도 한 개네. ꯀꯩꯅꯣ 아이시부 사기암 티브라네. ꯀꯅꯥ ꯍꯥꯏꯅꯣꯅꯦ ꯏꯅꯥꯎꯃꯨꯛ ꯃꯁꯛ ꯐꯖꯕꯗꯤ ꯈꯨꯟꯁꯤꯗ ꯑꯃꯠꯇꯕꯨ ꯂꯩꯇꯦ 이제 비범 무티디. ꯐꯤꯕꯝ ꯃꯨꯔꯇꯤꯁꯨꯅꯤꯅꯦ ꯏꯅꯥꯎꯃꯨꯛ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯅꯨꯄꯤ ꯑꯃꯨꯛꯇꯕꯨ ꯎꯗ꯭ꯔꯤꯅꯦ 어두디 이제 마사 모우 파범 이제 빵에 하이 줌자러. ꯍꯦꯔꯥ ꯃꯤ ꯈꯔꯒꯤ ꯋꯥꯅꯤꯗ ꯂꯣꯏꯅ ꯀꯩꯁꯨ ꯄꯪꯄꯣꯟꯇꯤꯌꯦ 이제 tumdaba mi haudopa lui haisina kai haijano. ꯇꯨꯝꯗꯕ ꯃꯤꯗꯤꯅꯦ ꯀꯧꯔꯒ ꯃꯁꯥ ꯅꯣꯝꯃꯒ ꯍꯧꯗꯣꯛꯀꯗꯕ ꯅꯠꯇꯤꯌꯦ ꯃꯤꯠꯌꯦꯡꯅ ꯍꯧꯗꯣꯛꯀꯗꯕꯅꯤ ꯃꯤꯠꯌꯦꯡꯗꯨꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯣꯜ ꯌꯥꯎꯍꯟꯒꯗꯕꯅꯤ ꯃꯈꯣꯜ ꯊꯣꯛꯇꯅ ꯊꯃꯣꯏꯗ ꯐꯥꯎꯅꯔꯤꯕ ꯃꯔꯣꯜꯗꯨꯅ ꯃꯤꯁꯛꯇꯣ ꯃꯤꯀꯞ ꯊꯣꯛꯍꯟꯒꯗꯕꯅꯤ 따다. 하이앵디 람비 셈페이 타바시 뿡로이 로라니고. ꯂꯣꯏꯔꯅꯤ ꯏꯕꯨꯡꯉꯣ ꯂꯣꯏꯔꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨ ꯁꯣꯏꯔꯣꯏꯗ ꯂꯥꯛꯄꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯕꯨ ꯌꯥꯎꯔꯗꯦ ꯍꯥꯏꯕ ꯊꯕꯛ ꯌꯥꯝ ꯌꯥꯡꯉꯤ ꯍꯥꯏꯖꯔꯤꯕ 좀이 따다. 파자나 수리보. ꯑꯗꯨꯅ ꯊꯕꯛ ꯁꯨꯕꯁꯤ ꯍꯌꯦꯡꯗꯤ ꯂꯣꯏꯁꯤꯜꯂꯗꯕꯅꯤ나 ꯃꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯁꯤ ꯄꯤꯊꯣꯛꯅꯕ ꯇꯧꯁꯤꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯅꯦ ꯇꯥꯗ ꯑꯩꯅ ꯉꯁꯥꯏꯗꯩ ꯈꯜꯂꯝꯂꯤꯕꯁꯤ ꯊꯕꯛꯁꯨ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯜꯂꯦ ꯑꯩꯁꯨ ꯃꯥꯏ ꯄꯥꯛꯑꯦ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯈꯨꯠꯁꯨꯃꯟꯁꯨ ꯍꯌꯦꯡ ꯌꯦꯟꯊꯣꯛꯈ꯭ꯔꯁꯤ ꯍꯣꯏ ꯑꯗꯨꯒꯅꯦ ꯇꯥꯗ